Organic farming gi Matengna Aphaba Chinjak Puthoknaba lamdam asi tinjang kaizangdaba state ama ohenaba Horticulture amasung Agriculture Department na paikhatlakpa Thabak Thouram singda Meeyam na Sougatpiyu haina Directorate of Horticulture and Soil Conservation ge Director K Devdutta Sharma na appeal tourakli. Wafamasi Directorate of Horticulture and Soil Conservation ge Meeyam makada All Manipur Working Journalists Union na sinduna Horticulture Schemes haiba hiramda numit nini chathagadaba Sensitization Program hongdokpagi thouramda mahakna phongdokhibani. Amzu amasung Manipur Press Club ke Golden Jubilee Celebration ga mari leinana Mizor khulda leiba Manipur Press Club ke Loktak Hall da pangthokpa thouram aduda K Devdutta Sharma na hai miyoi bagi hakchang da sokpa chinjak adu miyoi bagi chinjak kauba yade agricultural practice amade input ke procedure adu chumna sizinadna puthorakpa pothok adu afaba miyoi bagi chinjak kaugadoribane Masi Manipur ki context study khara lapna leidi maramdi hauzik Manipur da chariba chinjak sing asidi chemical fertilizer amade pesticide kaya sizinaraga puthokpa pothokna ayamba oide Manipur ki chingi lamdadi organic farming tauba lai maramdi chingi mafam singdadi mahosana lawu singu bagi machat asi urea har amade tilhat hidak sizinadana pamlok tawduna pothokpa pothokni Adubu tampaki mafam singdadi mamangdagi hauna urea amate tilhat heda kaya sizinaduna pothok lamba maramna organic farming da onthorakpa matamda lomi sing awaba kaya mayok nagane organic farming practice sing sizinnarakpa matamda pothok chang ka hena nemthagibana lomi singi thamoi kaigane asigumba awaba kaya se mayok nadanaba lengakna chanaba policy ama implement tawnaba thorang tawde lengakna Good Agricultural Practices GAPSC chahi anigi matungda implement tawrakpada Manipur gi tampaki mafam singda kanaba kaya pigane GAPSC na agriculture da khak natna farming da su chawna mateng oiragani haina su mahakna makhataki Food hygiene food which are not safe unsafe food safe masi nyo gi chinjak ko biya chinjak ni biya Aduna safe and unsafe food si karino hayusi karina khaidok ka de sida puthoiba haudu natraga marumrang mai marong manamasi puthoiba maduda sinariba maduda sathariba practice niyom niti input mayam punamakki procedure du madu chumma kanda maduna akhoida akaiban leitaba potna sinarba kanda madu aphai Aphaba Chinjak Aduna miyoibada hakchangda soktaba chinjak puthoba kandada akoisi chinjak ni haina kan paunto haibasi akoi Manipur ki context tadi khara lakpi right khalle Thouram aduda amzugi President Bizoi Kakching Tabam na hai kunaya sigi Meeyam bu mit panghan bada paumi singna achauba thodang loribane maram aduna paumi singna hiram khuding makta ningthina khang haiba mathautai haiba wakhalonda ngasi thouram ase pangthokpane organic ki puthoknaba hotnabada lomi singna kanglon chumba low pathap chatharaga Aphaba Chinjak charaga tinjang kaizangdaba khunai ama sembada horticulture na achauba thodang ama logadoribane Numit nini chupna pangthokadaba thouram asigi ani suba numit tha asigi tara-tareta paumi sing Thayon village amasung Tamaran Tangkhul village ta chatuna lomi singa wari watai sanadna makoi gi apam pamdagi paudam adu ayiba oina phongduna lenga ke official singda khanghangadoribani Khongthang asina lomi khakta natana lenga ke official singda su chawna kanaba piba ngamlagani haina su mahakna makatana phongdokhi Thouram adugi nungtilge session da Manipur Organic Mission Agency MOMA Project Director Donald Saubam na role of MOMA in agriculture development in Manipur haiba hiramda resource person oina wangangke Mission Organic aduga horticulture na paikhatlakpa unauthorized scheme singi aduga baru especially paidagi baru miti koi Mission Organic mission se kamaina mai pa sangsi laga Siap berba chinjak siap berba food set koina Meeyam na kamai phangga de madugi organic ki puthok mana badapta sai Director K Devdutta farmers na panglon chumna lo patham stel sina ba ngayo da patham chumna to ba sayo ba ngayo da wena mo da patham chumna sabba adu ko rakada Aphaba siap berba chinjak se puthok
Meeyam Pusida, shape paper like a ma, we get ready to the Baramoraga, Tijan Kajin to Pulayama, Tijan Kajin to Levama, Shepherd Pasaka, Mamma, agriculture and horticulture, Logo.